Hanna Thokhiba Tokyo Summer Olympic Games 2020 India gi oina gold medal ama silver medal ani bronze medal mari punna medal taret phangduna Olympic ki puwari da khwadagi mai pakpa Olympic oikhi India gi oina track and field event ki javelin throw da Neeraj Chopra na 87.58 meter langduna Ehan hanba oina gold lauki weightlifter Mirabai Chanu Saikhomna kg Nifumapan gi kanglupta punna kg chaniga ani thangatuna silver medal phangki Ravi Dahiana wrestling masana gi kg 53 ki kanglupta silver medal amasu phangki loinana badminton player PV Sindhuna bronze phangki boxer Lovelina Bogohensu women's welterweight category da bronze lauki Wrestling da Bajrang Punyana men's freestyle 65 kg category da bronze phangki Hanna nungairibadi India gi Olympic ki history da khwadagi mai pakpa event ama oiriba Indian men's hockey team handaki Olympic games asida sahi 93 gi matungda bronze medal phangba ngamki Hockey team asida Manipuri gi hokhiba player Sanglapam Nilakanta Sarmasu mai pakpa asida achauba thodang lauki Puna magna mai paglakpa asida Manipur Exploring Knowledge YouTube channel na nungaiba phangdukli Ngasi Manipur Exploring Knowledge YouTube channel na pujarakli handak pangthokhiba Olympic Games asida Hanna Thokhiba Thoudok Khara Tamthiraba laina laisat COVID-19 na maram oiraga sahi ama yaithoktuna 2021 gi July ki tang 19 dagi hauraga August ki tang 9 phawba Tokyo Olympic Games 2020 mai pakna pangthokre pangthokhiba Tokyo Olympic Games mamangda pangthokhiba Olympic Games singa manadaba Olympic Games ama oikhi COVID-19 gi chasing thorang marakta babok changhandana pangthokpa modern Olympic Games ahanba oikhi Adum oinamak handaki Olympic Games asida mamangda amuk phawba thokhiriba hanba Thoudok kaya ama thokhibagi record kaya thamki pangthokhiba Olympic Games asida tongan ba event tareta world record thugaikhi loinana tongan ba lebak singna nauna medal talida changlaktuna anauba puwari kaya semki Olympic Games asina loikhrabada Olympic Games asida sanaroi singna semkhiba puwari khara khangminasi Ahanbada modern Olympic Games na sahi chama hena pangthorakpadagi India gi athletic track and field event ta medal ama phawba lawba ngamdana lairakhibadu Olympic Games na loigadaba nongma watlingai 13 ni chanba numitta sahi 19 khak ngairiba Neeraj Chopra na javelin throw da 87.58 meter sana langduna gold medal lawki gold medal asina sahi chama hena ngairaklaba medal ngaibagi awaba kokhi Gold medal asina India gi oina Tokyo Games 2020 da ahanba gold medal oikhi ani subada gymnastic masana da Sunisa Lina American Hmong tribe ki miyoi amana USA gi represent tawduna gold medal loba ahanba sanaroi oikhi Hmong tribe China gi kha thangba sarukta khundaba tribe makhal amani 1970s decade ki athengwada thokhiba Vietnam war na maram oiraga US ki Central Intelligence Agency gi cooperation da USA da refugee oina lanjainar khibani Sunisa Lina handak Olympic Games asida saruk yaba asi USA gi Hmong tribe khak represent tawbana tana malemda lairiba Hmong tribe singbu represent tawbani haina lawnari Olympic Games asida Sunisa Lina individual competition da gold lawbudana tana USA team gi oina event amada silver lawbada mateng pangki loinana uneven bar event ta bronze lawki ahum suba Thoudok oina population yamna pikpa 1935 na population oiba Bermuda hariba ithat laibak asigi Olympic ki itihas ta ahanwa gold medal Flora Dafina nupigi triathlon event ta lawduna itihas ama semki hena nungaribadi Bermuda gi population asi Japan gi National Stadium da loinamak changani hairi asigumlaba pikhraba lebak asidagi sanaroi anikhak saruk yarakpa matamda sanaroi amana gold medal phangki mari suba Thoudokta weightlifter
Polina Guryevana KG Chaniga Taret Tangatuna silver medal lauduna Turkmenistan hariba laibak asigi Ehan hanba medal fangba sanaroi oiki Soviet Union dagi ningkha tamlaba matung Olympic ta saruk yarakhiba Turkmenistan mamangi Olympic phawbada medal ama phawbo fangdri haina Polina Guryevana phongdokhi Mathangda Japan gi machin mapwa anina nongmada tongan ba individual event ta goal lawkhi Hifumi Avena Nupagi Judogi KG Humputaruk ki kanglupta goal lawkhi aduga mahaki machanupi Uta Avena KG Yankhani thogi kanglupta gold medal lawkhi makhoi anina goal lawkhiba asina tongan ba event anida machin manaw anina nongmatada goal ani lawba ngamba Olympic ki puwarida ahanmani haina International Olympic Committee na phongdokli Mathangda San Marino hariba laibak asina khwaidagi mising yamjadaba laibak singgi manungda medal phangba ngamba laibak ama oiba ngamkhi San Marino supnagi mising lising kunthra mari rom tamak leiba laibak amani laibak asigi nupi shooter Alexandra Perilina bronze lauduna khwaidagi pikpa country na medal lawba ngambagi record thamki Bronze medal asida natana Alexandra Perilina Jan Marco Bertiga loinana mixed team trap category dasu silver medal ama fangki masigi matung laibak asigi wrestler Miles Eminna bronze medal amasu pikraba laibak asigi medal amasu hapchinki Tokyo Olympic Games 2020 asida nauna hapchalakhiba masana makhal mari surfing skateboarding karate amadi sport climbing gi medal sing winner singda sinakhi Japan team gi chahi 36 khak ngairibi Momji Nishiyana women's street skateboarding gi gold lawkhi gold medal mari leiba skateboarding event singda Japan na gold ahum lawkhi USA gi Carissa Murena women's surfing gi ahanba gold medal lawkhi loinana Italo Ferreira na nupa gi gold medal lawkhi karate dana Japan gi Rio Kyuna na goal lawkhi loinana sports climbing da Slovenia gi Janja Gunbret amadi Spain gi Alberto Lopez na ahanba gold medal sing fangki handaki Tokyo Games asida ahanba oina US ki oina amuba jati gi player amana wrestling masana da ahanba oina gold medal fangki Tamaira Mensa Stock hariba wrestler asina KG humpun nipan gi kanglupta gold lawduna ahanba amuba jati gi gold medalist oikhibani Tokyo Games asida swimming masana dasu puwari kaya semki USA gi swimmer Katie Ledecky na mahaki Olympic ki career da individual gold taruk lawduna USA gi Hanna gi swimmer Michael Phelps ki mathangda leiri masida natana handaki Tokyo Games asida Hanna yaurokhiba women's 1500 meter freestyle da mahakna hanbo oina gold lawkhi hariba event asi mamangi Olympic phawbada nupa khaktagi leramba event Loinana Australia gi swimmer Emma McQueen na Tokyo Olympic Games 2020 asida punna medal taret lawduna nupi sanaroi amana Olympic amada medal khwarigi lawbagi record manaba ngamkhi mamangda Soviet Union gi gymnastics player Maria Gorokhovskaya na medal taret lawkhibagi record ka manaba ngamkhi yamna nungaribadi handak solution-khiba games asida gender balance haibadi saruk yariba nupa sanaroi masinga nupi sanaroi masinga mapung oina manai saruk yariba apunma sanaroi masingi 49% nupi na oikhi masina takpadi malemgi oina sana khotnabagi ihouda nupi gi khongjel yankhalakli haiba takpani mathangda Philippines ki oina Olympic ki puwarida gold medal ahanbo oina pangthokhiba games asida fangkhre Philippines ki weightlifter Hedilin Dice na KG Yankhemanga ki kanglupta saruk yaduna puwari asi semkhibani 2004 gi Athens Olympic Games tagi hauraga transgender singna Olympic ta saruk yabagi khudongchaba pikhi adubu transgender amatana saruk yarakhidri adubu Tokyo Games 2020 asida transgender ahumna saruk yarakhi Canada gi football player Queen na saruk yaduna Olympic Games ta medal fangbang ngamba ahanba transgender oiba ngamkhi loinana New Zealand gi weightlifter Laurel Hubbard na ahanba oina Olympic ta saruk yaba transgender Olympian oikhi aduga USA gi Chelsea Wolfe na BMX freestyle da saruk yaduna USA gi ahanba transgender athlete oikhi losilakpada handaki Olympic Games asida sahi 32 khak ngairibi
इजरायलगी बैडमिंटन प्लेयर हेन जाजाना ओलंपिक की इतिहासता ख्वाइदगी चही नौबा प्लेयर ओइखी अनौबा रेकॉर्ड कया अमगा लोइनाना टोक्यो ओलंपिक गेम्स 2020 मपुंग फाना कोविड-19 की चैथेंग मरक्ता पांगथोखरे ngasidigina sahi ahungi matungda 2024 da France ki konung Paris da Olympic Games asigi 93 suba edition pangthoknaba sem saba hokre matamdu fawba mayam punna ngaiminarasi